ꯌꯥꯎꯁꯪ ꯍꯨꯝꯅꯤ ꯆꯟꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯤꯞꯅ ꯋꯥꯔꯤ ꯇꯧꯔꯤ ꯆꯨꯡꯁꯥꯡꯉꯥꯟꯕꯅ ꯍꯌꯦꯡꯗꯤ ꯃꯧꯁꯤꯡꯒꯤ ꯄꯨꯜ ꯂꯝꯖꯦꯜ ꯇꯧꯅꯤꯅ ꯍꯥꯏꯕꯅꯤ ꯅꯪ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ ꯄꯤꯒꯅꯣ ꯗꯗꯥ ꯑꯩ ꯇꯜꯂꯤꯗ ꯌꯥꯎꯅꯤꯡꯗꯦ ꯇꯟꯒꯅꯣꯃꯤ ꯇꯜꯂꯦꯃꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯑꯅꯝ ꯀꯟꯁꯤꯜꯂꯛꯏ ꯅꯪꯅ ꯐꯥꯔꯁ ꯇꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯁꯨꯝ ꯌꯥꯎꯁꯤꯜꯂꯣꯅ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯄꯨꯟ ꯄꯨꯕ ꯍꯩꯇꯕꯒꯤ ꯌꯥꯎꯕ ꯇꯜꯂꯤꯔꯣ ꯍꯟꯗꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥꯁꯨ ꯈꯪꯉꯩ ꯍꯥꯏꯔꯛꯏ ꯄꯨꯟ ꯄꯨꯕꯗꯤ ꯍꯩ ꯀꯩꯅꯣ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯄꯨꯟ ꯂꯝꯖꯦꯜ ꯌꯥꯎꯔꯛꯏ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤꯅ ꯄꯨꯟ ꯄꯨꯕ ꯍꯩꯇꯦ ꯍꯥꯏꯔꯒꯗꯤ ꯅꯣꯛꯅꯒꯦ ꯇꯧꯕꯅꯤ ꯏꯁ ꯅꯣꯛꯅꯒꯦ ꯇꯧꯕ ꯀꯥꯏꯅ ꯁꯤ ꯍꯥꯏꯔꯒ ꯄꯩꯅ ꯂꯩꯈꯤ ꯆꯪꯂꯩꯁꯅꯥꯗꯣ ꯃꯇꯧꯗꯨ ꯎꯔꯒ ꯆꯪꯁꯥꯡꯉꯥꯟꯕꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯄꯩꯕꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥꯗꯣ ꯅꯣꯛꯊꯣꯔꯛꯏ ꯆꯪꯁꯥꯡꯉꯥꯟꯕꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯣ ꯑꯅꯤꯃꯛ ꯄꯥꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯅꯤꯃꯛ ꯄꯤꯕ ꯇꯥꯔꯦꯗꯅ ꯆꯪꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯃꯛ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯄꯣꯛ ꯊꯤꯔꯕꯤꯁꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯗꯗꯥꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯜꯂꯛꯂꯤꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯑꯩꯃꯛ ꯂꯥꯏꯕꯛ ꯐꯕꯤ ꯃꯄꯣꯛ ꯐꯕꯤꯁꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯈꯟꯈꯤ ꯋꯥꯈꯜ ꯑꯃ ꯀꯔꯤ ꯋꯥꯈꯜ ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯐꯥꯎꯕ ꯐꯪꯈꯤꯗꯕꯅꯣ ꯍꯥꯏꯗꯅ ꯏꯇꯣꯝꯇ ꯇꯛꯁꯤ ꯁꯣꯜꯂꯒ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗ ꯂꯩꯔꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯨꯝꯍꯥꯡ ꯍꯥꯡꯂꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯂꯥꯛꯄꯗꯒꯤ ꯄꯨꯡꯊꯟ ꯍꯦꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯆꯪꯁꯥꯡꯉꯥꯟꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯂꯒ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯇꯟꯖꯥꯗꯤ ꯌꯥꯝ ꯐꯪꯈꯤꯅ ꯑꯗꯨꯕꯨ ꯗꯗꯥꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤ ꯍꯩꯖꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯅꯠꯇꯦ ꯃꯇꯥꯡ ꯇꯟꯖꯥ ꯃꯦꯟꯖꯥꯅ ꯌꯥꯈꯤꯗꯕꯅꯤ ꯍꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯅꯨꯄꯥ ꯊꯣꯛꯇꯦꯒꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯁꯤ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯆꯪꯂꯩꯁꯅꯥꯗꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯏ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗꯨꯅꯤ ꯆꯪꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯄꯨꯟ ꯂꯝꯖꯦꯜ ꯌꯥꯎꯕ ꯊꯣꯛꯅꯕꯒꯤ ꯂꯣꯏꯁꯤꯟꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯦꯡꯅ ꯇꯥꯊꯣꯛꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯝꯊꯔꯛꯏ ꯆꯪꯁꯥꯡꯉꯥꯟꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯌꯦꯡꯂꯤ ꯆꯪꯂꯩꯁꯅꯥꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯀꯦꯁꯤꯟꯕ ꯍꯧꯔꯛꯏ ꯆꯪꯁꯥꯡꯉꯥꯟꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯒ ꯇꯞꯅ ꯀꯧꯔꯛꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯗꯗꯥꯅ ꯆꯟꯗꯣꯟ ꯊꯤꯟꯕꯤꯒꯦ ꯑꯦ ꯍꯩꯒꯗ꯭ꯔꯣ ꯀꯩꯗꯧꯕ ꯍꯩꯔꯣꯏꯗꯣꯏꯅꯣ ꯃꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅꯗ ꯊꯤꯜꯂꯒ ꯂꯥꯛꯑꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯊꯤꯟꯅꯤꯅ ꯊꯤꯜꯂꯗꯤ ꯈꯔ ꯐꯖꯅ ꯊꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯁꯨ ꯆꯟꯗꯣꯟ ꯃꯇꯦꯛ ꯑꯣꯏꯅ ꯊꯤꯟꯗꯣꯏꯅꯤ ꯑꯩꯒꯤ ꯄꯤꯀꯅꯧꯁꯦ ꯉꯁꯤꯗꯤ ꯐꯖꯍꯟꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯊꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯅꯁꯥꯅ ꯐꯖꯩ ꯀꯥꯏꯅ ꯈꯟꯖꯔꯤꯔꯕ ꯐꯖꯩꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯅꯨꯄꯤꯅꯕꯨ ꯊꯤ ꯍꯥꯏꯕ꯭ꯔꯅꯤ ꯁꯛꯇꯒꯤ ꯆꯨꯗꯒꯤ ꯐꯤꯕꯝꯗꯒꯤ ꯃꯨꯔꯇꯤꯗꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯁꯦ ꯆꯪꯂꯩꯁꯅꯥ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯁꯤꯗ ꯆꯟꯗꯣꯜ ꯊꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯅꯨꯄꯤ ꯑꯃꯗꯒꯤ ꯀꯩꯁꯨ ꯇꯥꯗꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯆꯟꯗꯣꯜꯗꯨ ꯐꯖꯅ ꯊꯤꯟꯕꯤꯔꯝꯃꯤ ꯆꯟꯗꯣꯜꯗꯨ ꯊꯤꯟꯕ ꯂꯣꯏꯔꯛꯄꯗ ꯆꯪꯂꯩꯁꯅꯥꯅ ꯂꯛꯅꯕꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ ꯗꯗꯥꯁꯦ ꯆꯟꯗꯣꯜ ꯊꯤꯟꯕꯒꯁꯨ ꯌꯥꯝ ꯊꯤꯟ ꯐꯖꯅ ꯍꯩꯔꯤꯅꯤ ꯁꯤꯗꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯝꯖꯦꯠꯇꯨ ꯄꯥꯏꯈꯠꯂꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯍꯥꯠꯄꯤꯔꯛꯏ ꯅꯨꯄꯤ ꯑꯁꯤꯃꯁꯨ ꯅꯣꯛꯃꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕꯗꯨ ꯃꯤꯡꯁꯦꯜꯗꯒꯤ ꯌꯦꯡꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯁꯝ ꯍꯥꯠꯄꯤꯕꯗꯨ ꯂꯣꯏꯔꯒ ꯕꯦꯅꯤ ꯑꯃꯨꯛ ꯂꯣꯟꯕꯤꯔꯛꯏ ꯕꯦꯅꯤ ꯂꯣꯟꯕꯗꯨ ꯂꯣꯏꯔꯛꯄꯗ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯥꯅ ꯌꯦꯜꯂꯣꯁꯨ ꯇꯧꯀꯣ ꯉꯁꯤꯗꯤ ꯑꯗꯨꯗꯒꯤ ꯆꯪꯂꯩꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯎꯄꯨ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯀꯗꯕꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯄꯨꯊꯣꯔꯛꯏ ꯆꯪꯂꯩꯁꯅꯥꯒꯤ ꯐꯤ ꯐꯅꯦꯛꯇꯨ ꯎꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯅ
ꯐꯤ ꯐꯅꯦꯛꯇꯨꯒꯤ ꯃꯄꯥꯟꯗꯣ ꯏ ꯃꯆꯨ ꯑꯣꯏꯕꯅꯤꯅ ꯐꯨꯔꯤꯠꯇꯨꯁꯨ ꯏ ꯃꯆꯨ ꯑꯣꯏꯅ ꯂꯤꯠꯂꯨꯀꯣ. ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥꯗꯣ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯛꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯣ ꯏꯪꯉꯛꯅ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯒꯦ? ꯗꯗꯥꯒꯤ ꯃꯑꯣꯡꯁꯤꯗ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯅꯣꯛꯄꯅꯤ. ꯑꯁꯦꯡꯕꯩ ꯅꯨꯡꯁꯤꯕ? ꯅꯨꯡꯁꯤ. ꯐꯤꯗꯣ ꯍꯣꯡꯗꯣꯛꯑ ꯌꯥꯔꯦ. ꯏꯇꯩ ꯃꯣꯏꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯅꯤ. ꯍꯣꯏ. ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯈ꯭ꯔꯒ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯦꯀꯞ ꯕꯣꯛꯁ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯈꯣꯏ ꯊꯤꯔꯤ. ꯃꯇꯧꯗꯨ ꯎꯕꯗ ꯆꯪꯂꯩ ꯁꯅꯥꯗꯣ ꯏꯪꯉꯛꯅ ꯗꯗꯥ ꯅꯪ ꯀꯩ ꯊꯤꯔꯤꯅꯣ? ꯅꯪ ꯍꯣꯡꯗꯣꯛꯇꯧ ꯐꯤꯗꯣ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯍꯣꯡꯗꯣꯛꯄ ꯀꯩꯗꯧꯔꯒꯦ? ꯆꯪꯂꯩ ꯁꯅꯥꯁꯨ ꯋꯥ ꯃꯈꯥꯒ ꯇꯥꯔꯛꯈꯤꯗ꯭ꯔꯦ. ꯃꯥꯒꯤ ꯃꯐꯤ ꯍꯣꯡꯐꯝ ꯊꯣꯛꯄꯗꯣ ꯍꯣꯡꯂꯒ ꯂꯩꯈꯤ. ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯃꯥꯅ ꯊꯤꯔꯤꯕꯗꯨ ꯐꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏ ꯃꯆꯨꯒꯤ ꯕꯤꯟꯗꯤ ꯃꯆꯥꯗꯣ ꯅꯨꯄꯤꯁꯤꯒꯤ ꯂꯥꯏꯕꯛꯇ ꯅꯞꯁꯤꯟꯕꯤꯔꯛꯏ. ꯆꯪꯂꯩ ꯁꯅꯥꯁꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ. ꯕꯤꯟꯗꯤꯗꯨ ꯅꯞꯄꯤꯕ ꯂꯣꯏꯔꯕꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯇꯣ ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯕ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯦꯗꯅ ꯁꯦ. ꯆꯪꯂꯩ ꯁꯅꯥꯁꯨ ꯍꯣꯕꯦ ꯇꯧꯅ ꯃꯤꯡꯁꯦꯜꯗ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯩ. ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ. ꯅꯣꯛꯂꯤꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡ ꯉꯥꯟꯕꯅꯁꯨ ꯃꯈꯨꯠꯇꯨꯅ ꯃꯥ ꯃꯁꯥꯒꯤ ꯊꯕꯥꯛꯋꯥꯏꯗꯨꯗ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ. ꯑꯩꯌꯣ ꯑꯁ ꯊꯃꯣꯏ ꯆꯦꯈꯥꯏꯈ꯭ꯔꯦ ꯁꯤꯗꯤ. ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯤ. ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯃꯣꯡ ꯍꯥꯗ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯅꯨꯄꯤꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯃꯃꯤꯠꯇꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯑꯁꯨꯛ ꯅꯨꯡꯁꯤꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯏꯀꯥꯏꯕ ꯅꯇꯧꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ. ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯈꯣꯟꯖꯦꯜ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ. ꯗꯗꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤ ꯎꯕꯗ ꯑꯩ ꯀꯞꯅꯤꯡꯕ ꯐꯥꯎꯏ. ꯀꯩꯒꯤ ꯀꯞꯅꯤꯡꯉꯤꯕ? ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯒꯤ ꯀꯞꯅꯤꯡꯕ ꯐꯥꯎꯔꯤꯅꯤ. ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯐꯪꯂꯤꯕꯤ ꯑꯩꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯩ. ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨ ꯈꯛꯅꯤ ꯗꯗꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯒꯦ ꯈꯟꯕꯁꯨ. ꯑꯗꯨꯒ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇꯁꯨ ꯄꯤꯗꯤ ꯇꯥꯍꯟꯒꯅꯨ. ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯥꯍꯟꯒꯅꯨ. ꯑꯩ ꯁꯤꯔꯕ ꯐꯥꯎꯕꯗ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯗꯤ ꯇꯥꯍꯜꯂꯛꯀꯅꯨ. ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯗꯣ ꯑꯩꯒꯤ ꯊꯋꯥꯏꯅ ꯌꯦꯡꯕ ꯉꯝꯂꯣꯏ. ꯆꯪꯁꯤꯜꯂꯒ ꯁꯤꯟꯊꯔꯛꯂꯤꯕ ꯅꯪꯒꯤ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣ. ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯍꯟꯒꯅꯨ. ꯗꯗꯥ ꯑꯩꯅ ꯈꯦꯔ ꯈꯟꯅ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯟꯒꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯐꯕ ꯍꯥꯏꯕꯗꯤ ꯆꯨꯔꯨꯡꯗꯕꯅꯤ. ꯑꯗꯨꯕꯨ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯆꯨꯔꯨꯡꯕꯅꯤ. ꯑꯗꯨꯅ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯄꯟꯕꯤꯒꯅꯨ, ꯍꯥꯏꯕꯤꯒꯅꯨ. ꯑꯩꯅ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯃꯨꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯛꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯕꯅ ꯑꯗꯨꯝ ꯇꯣꯏꯅ ꯄꯜꯂꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯃꯇꯨꯡ ꯄꯟꯕꯤꯒꯅꯨ. ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯔꯛꯏ. ꯑꯣꯏꯁꯦ ꯄꯜꯂꯔꯣꯏꯁꯦ. ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯥꯗꯒꯤ ꯍꯦꯃꯥꯄꯇꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯃꯃꯧꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯊꯣꯏꯕꯤ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯅꯆꯦ ꯍꯣꯏꯅ ꯉꯥꯏꯗꯅ ꯂꯩꯔꯦꯅꯦ. ꯂꯣꯏꯔꯦ ꯃꯥ, ꯑꯩꯁꯨ ꯊꯣꯛꯂꯛꯑꯒꯦ. ꯑꯗꯨꯗꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯗꯗꯥꯁꯨ ꯂꯝꯖꯦꯜ ꯌꯦꯡꯕ ꯊꯣꯛꯂꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ? ꯀꯣꯛꯁꯦ ꯆꯤꯛꯂꯤ ꯇꯧꯏ. ꯑꯗꯨꯕꯨ ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯜꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯏꯅꯤ. ꯍꯥꯏꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ, ꯑꯁ ꯀꯌꯥꯝ ꯀꯟꯅ ꯆꯤꯛꯏꯅꯣ ꯗꯗꯥ? ꯅꯠꯇꯦ, ꯀꯣꯛ ꯆꯤꯛꯑꯒ ꯑꯩꯉꯣꯟꯗ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯌꯥꯝ ꯀꯟꯅ ꯆꯤꯛꯄ ꯅꯠꯇꯦꯗ, ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ. ꯗꯗꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯅꯤꯗꯅ. ꯑꯁ ꯀꯣꯛ ꯆꯤꯛꯄꯒꯤ ꯋꯥꯕꯨ ꯀꯩꯅꯣ? ꯒꯨꯂꯤ ꯑꯃ ꯀꯣꯛ ꯆꯥꯁꯤꯜꯂꯒ ꯃꯥꯏ ꯐꯖꯈꯤꯁꯅꯤ. ꯌꯥꯝ ꯀꯟꯅ ꯆꯤꯛꯑꯒꯗꯤ ꯄꯣꯊꯥꯔꯒ ꯑꯣꯏꯅ ꯂꯩꯕꯤꯌꯨ. ꯍꯩꯃꯥ, ꯌꯥꯝ ꯀꯟꯅ ꯆꯤꯛꯄ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯅꯪꯕꯣ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯄꯥꯈꯠꯂꯤ. ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯣꯃꯣꯟ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯍꯥꯏꯔꯛꯏ. ꯍꯣꯔꯦꯟꯒꯤ ꯄꯨꯜ ꯂꯝꯖꯦꯜꯗ ꯄꯨꯟꯗꯒꯤ ꯁꯤꯡꯈꯖꯤꯛꯇ ꯐꯥꯎꯕ ꯅꯤꯛꯊꯣꯛꯇ ꯃꯀꯣꯛ ꯊꯪꯅ ꯆꯦꯜꯂꯛꯂꯒ
ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯗꯗꯥꯒꯤ ꯄꯤꯀꯅ ꯆꯪꯂꯩ ꯁꯅꯥꯁꯨ ꯈꯨꯅꯤꯡ ꯍꯥꯏꯐꯦꯠ ꯀꯥꯡꯂꯒ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯏꯗ ꯐꯠ ꯆꯨꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯗꯗꯥꯁꯨ ꯀꯣꯛ ꯆꯤꯛꯄꯗ ꯊꯨꯅ ꯐꯕ ꯑꯣꯏꯔꯣ ꯐꯔꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯥꯟꯅ ꯏꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯒ ꯊꯣꯛꯑꯝꯃꯒꯦꯀꯣ ꯊꯣꯛꯑꯝꯃꯣ ꯗꯗꯥꯁꯨ ꯊꯣꯛꯂꯛꯑꯗꯧꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯣꯟꯁꯅꯟ ꯊꯝꯂꯝꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯗꯣꯔꯛꯏ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯄꯤꯁꯤꯅ ꯊꯣꯛꯈꯤꯕꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯨꯜ ꯂꯝꯖꯦꯜ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯦ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯀꯣꯛꯇ ꯐꯩꯖꯥ ꯊꯝꯂꯒ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯔꯕ ꯄꯨꯟ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯍꯥꯞꯅꯕ ꯇꯧꯔꯛꯏ ꯇꯟꯖꯥꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯄꯤꯀꯅꯣ ꯀꯩꯅꯣ ꯄꯨꯟꯗꯨꯕꯣ ꯗꯗꯥ ꯍꯥꯞꯄꯤꯔꯒꯦ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯄꯨꯟꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯄꯨꯟ ꯑꯗꯨꯕꯨ ꯂꯧꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯀꯣꯛꯇ ꯐꯖꯅ ꯊꯝꯕꯤꯔꯛꯏ ꯁꯤ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨ ꯅꯪ ꯅꯁꯥꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥꯗꯣ ꯌꯦꯡꯉꯨ ꯌꯥꯔꯦ ꯗꯗꯥ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯄꯨꯟꯗꯨ ꯄꯨꯔꯒ ꯐꯖꯅ ꯆꯠꯂꯨꯀꯣ ꯗꯗꯥꯁꯨ ꯅꯪꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯑꯗꯨꯝ ꯏꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯩꯗꯤ ꯆꯠꯂꯣꯏ ꯆꯦꯟꯗꯣꯏꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯩꯅꯒꯗꯕ ꯃꯑꯣꯡꯗ ꯇꯧ ꯑꯗꯨꯕꯨ ꯁꯣꯏꯗꯅꯕ ꯌꯦꯡꯉꯒꯗꯤ ꯇꯧ ꯗꯗꯥꯅꯁꯨ ꯌꯦꯡꯕꯨꯗꯤ ꯌꯦꯡꯕꯤꯗꯣꯏꯅꯤꯗ ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯗꯗꯥ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯨꯔꯒꯦꯀꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯥꯀꯜꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯄꯤ ꯉꯁꯥꯏꯗꯒꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩ ꯁꯅꯥꯅ ꯇꯧꯔꯤꯕꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯄꯨꯜ ꯂꯝꯖꯦꯜ ꯌꯦꯡꯕ ꯂꯥꯛꯄ ꯑꯃꯗꯤ ꯄꯨꯜ ꯂꯝꯖꯦꯜ ꯊꯥꯅꯕ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯒꯥꯔꯤ ꯆꯠꯍꯟꯗꯕꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯂꯨꯕ ꯅꯍꯥ ꯀꯌꯥ ꯑꯗꯨꯅ ꯚꯤꯗꯤꯑꯣꯕꯨ ꯅꯝꯕꯣ ꯐꯣꯇꯣꯕꯨ ꯅꯝꯕꯣ ꯇꯧꯔꯤꯕꯅꯤ ꯅꯝꯂꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯗꯨꯃꯛ ꯊꯥꯒꯠꯈꯤꯔꯝꯃꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯅꯒ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯃꯤꯒ ꯑꯣꯏꯔꯤ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯂꯥꯏꯛ ꯀꯃꯦꯟꯠꯁ ꯁꯤꯌꯔꯗꯨ ꯖꯔ ꯍꯦꯟꯒꯠꯈꯤꯗꯨꯅ ꯚꯥꯏꯔꯦꯜ ꯑꯗꯨꯃꯛ ꯆꯠꯈꯤ ꯄꯨꯟ ꯂꯝꯖꯦꯜꯁꯨ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯪꯂꯩ ꯁꯅꯥꯗꯨ ꯇꯞꯅꯒ ꯆꯠꯄꯤꯕ ꯅꯠꯇꯦ ꯃꯈꯨꯠꯇꯨꯅ ꯄꯨꯟꯗꯨ ꯁꯨꯝꯊꯦꯡ ꯍꯦꯛ ꯊꯦꯡꯗ ꯃꯌꯥꯝꯗꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯦꯟꯈꯠꯂꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯨꯅ ꯆꯪꯂꯩ ꯁꯅꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯏꯟꯅꯔꯝꯃꯤ ꯄꯨꯟ ꯂꯝꯖꯦꯜ ꯑꯗꯨꯁꯨ ꯆꯪꯂꯩ ꯁꯅꯥꯅ ꯑꯗꯨꯃꯛ ꯃꯀꯣꯛ ꯇꯥꯈꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯣꯛꯇ ꯄꯨꯟꯒ ꯄꯨꯕꯁꯦ ꯌꯥꯝ ꯊꯤꯠ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤꯗꯅ ꯑꯇꯩ ꯃꯁꯥꯟꯅꯁꯤꯡꯁꯨ ꯌꯥꯎꯈꯣ ꯌꯥꯎꯔꯒꯨꯝꯒꯦꯗ ꯁꯟꯗ꯭ꯌꯥꯁꯨ ꯑꯣꯏꯔꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯁꯨ ꯌꯥꯔꯛꯑꯅꯤ ꯇꯧꯔꯤꯁꯦ ꯑꯣ ꯂꯥꯏ ꯊꯥꯎꯃꯩꯗꯣ ꯑꯩ ꯑꯣꯏꯅ ꯊꯥꯜꯂꯨꯒꯦ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯒꯦ ꯅꯪꯗꯤ ꯃꯌꯥꯝ ꯂꯥꯡꯂꯤꯕꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯥꯎ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯊꯣꯛꯄꯕꯨ ꯀꯩꯅꯣ ꯌꯥꯎꯊꯣꯛ ꯇꯟꯖꯥꯗꯨꯗ ꯍꯦꯃꯥꯕꯇꯤꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤ ꯂꯩꯍꯧꯈꯣꯀꯣ ꯏꯃꯥꯗꯤꯅꯦ ꯂꯥꯏ ꯊꯥꯎꯃꯩꯒ ꯑꯝꯇ ꯊꯥꯜꯂꯨꯈꯤꯒꯦ ꯏꯃꯥ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯊꯥꯜꯂꯨꯔꯒꯦ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯒꯦꯀꯣ ꯅꯅꯤ ꯅꯃꯧꯗꯤ ꯁ꯭ꯋꯥꯏꯗ ꯀꯨꯝꯃ ꯑꯣꯏꯅ ꯉꯥꯛꯇꯪ ꯌꯦꯡꯉꯨ ꯑꯁ ꯗꯗꯥ ꯑꯩꯁꯨ ꯋꯥꯔꯦꯅ ꯇꯧꯕꯅꯤ ꯌꯨꯝꯗ ꯄꯣꯊꯥꯅꯤꯡꯉꯦꯕ ꯃꯆꯥ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯃꯥꯕꯇꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯌꯨꯝꯗ ꯍꯜꯂꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯍꯩꯃꯥ ꯑꯗꯨꯅ ꯐꯔꯅꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯑꯗꯨꯅ ꯐꯔꯦ ꯂꯧ ꯑꯗꯨꯗꯒꯤ ꯄꯣꯀꯦꯠꯇꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯊꯣꯛꯂꯒ ꯆꯪꯂꯩ ꯁꯅꯥꯗ ꯄꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯁꯤ ꯒꯥꯔꯤꯁꯦ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯑꯣ ꯑꯩꯗꯤ ꯈꯣꯡꯅ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯗꯗꯥ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯣ ꯅꯣꯏ ꯋꯥꯅꯤꯅ ꯍꯥꯏꯕꯤꯕꯅꯤ ꯍꯟꯗꯛꯇꯤ ꯍꯦꯃꯥꯕꯇꯤꯅ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯁꯤꯗꯒꯤ ꯁꯣꯗꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯅꯅꯦ ꯒꯥꯔꯤꯗ ꯍꯟꯈ꯭ꯔꯁꯤ ꯅꯨꯄꯥ ꯃꯥꯅ ꯄꯥꯡꯒꯜ ꯈꯔ ꯀꯟꯕꯅꯤꯅ ꯈꯣꯡꯅ ꯃꯥꯏꯅ ꯂꯥꯛꯆꯁꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯅꯣꯛꯏ ꯅꯣꯛꯅ ꯍꯣ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯅꯤꯅ ꯒꯥꯔꯤꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯄꯥꯡꯒꯜ ꯀꯟꯕ ꯑꯩꯅ ꯈꯣꯡꯅ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯨꯝ ꯌꯧꯔꯝꯃꯒꯦꯅꯦ ꯌꯧꯔꯝꯃꯣ ꯍꯦꯃꯥꯕꯇꯤꯁꯨ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ
Changlei Sanagi Hemabadigasu nok tuna chatkre. Chingsanganbasu makhongna mayum tamna lai. Yaukshangsu loikre. Chingsanganbasu shooting chatba amuk hawre. Numidangi pung 12 phawba chingsanganba shooting chatkibadu halaklamde. Changlei Sanasu tumthaba pakna yaramde. Yetta amuk jeb oida amuk jeb tawduna lai. Lasidi numidang phawba shooting tawgani haibasi nupasina chalamdaida hairambadagi khanglabani. Adubu Changlei Sana masado leita jadi tumbasu sungai yaraktaba adudadi hiplambadagi haugalai. Mon manakta leiriba mobile da paikhatlaga balcony da thawlaklami. Balcony da leptuna thongal tamna yenglagalai. Wakhal da sukhalli. As karam kanda ba halaktu jan dada sibo. Aisu tum thamasa yadi tawrise. Natraga ibo call tawrak hangsira. Adu shumi shooting tawribani na aina mukiyat patadoini ni. Adumna wakhal amada leiringi makuta pairiba mobile do ring kinglai. Masado khangprek khangi adudagi lakliba call do sat paikhatlaga. Hello dada. Asamdagi chungsangan bana tapna nungsin haire. Tumdribo nangbo. Tumdri. Ado dada halakadaba kayang watlige. Pungkai mukleiragadi dum halanida. Ado di hanbiro ay dum ngairamagi. Baba hoy ima hoy di tumkrabo. Tumam kidoy mandi kada tebi yengam doy mali. Ihalagtabagi loy matutumba yadrabo doy sabo. Dada, wari do halaga sanarase. Yumda kitang tuna hanbiro oba. Hoy. Phone do thamnaraba matung Changlei Sanasu makhada kumthare. Mana makhada kumlakpada manemna yumyai ka aduda TV yengduna leirambadu ubada ingangakna. Ima Hemabadi so mamang nupiromda onsilaga ingangakna haire. Ahima imabu tumdribro. Tumdri. Aina tumjaruro akhoi thoiba halakbagi thongsidi imaga nang babaga na hanglagi haiba natroni nangbo. Tongbadu yadraba adugi nima. Adu ngasaidi kado ina TV yenguni na hayawdaine. Napaga iga yengingbado wanadraba adugi sida thoklaga yengisini. Napa sumagi pamjaba punabagi yenghawri. Aiso aina pamjaba serial yengisini. Mama na hairakliba wadu taraga Changlei Sana do noi. Hemabadi sumakhatai. Imaw na makhagam tharay sibo thoiba hala ani haibrane. Ahima pungkai mukleiragadi yumyawra ani hai. Adugi dadana chaba yaba kay no khara semgena kum tharakpani. Chakti ada dum charamani ne. Aduna ne nangna karino phagadawado yengage hek sembiro. Semdrasu yadi yara ponida. Adagi chasilakpaga sida kay sukchaw haiba yara. Adubo imaw na nungaitragadi hek sembiro. Ahima Changlei Sanasu chaksang tamna lai. Hemabadi so mabukta khalhawi. Asuk yamna gyan tabi. Mapuroy baningbi imaw nupi gumbisidi. Atang bani hojiki matam sida. Somda Changlei Sanasu chaksang da changlaklaga kari tawsige hainu wakhal khali. Tamamdai sida coffee ga chaga pithakpati nangaite. Adudagi pochai thamliba sing adugi mathang samyenglakpada. Chakhau Changlei ribado thengnaraduna machinda sole. Chakhau kheroina yamdabida kitang haurage. Si hairaga kher haubada changadaba mapot machai singdo loina puthoklaga phajana thamlaga kher do haunaba semsai. Ngaihaki matung chungsangan baso mayumda halaklami. Machana halakpagi kari makhol da tabada Hemabadi TV yenglambadagi haugatlaga lonsilliba thongdo hangdoklami. Chungsangan baso mamana thong hangdorakpadu ubada mangoldagi karakna. Namong nupiri. Leye chakhumda le. Asuktheng kansida madi chaksangda kedoriba. Adumu wado loiba nangkhidre. Imungda khong thangjilakpaga mana hairamba wado mapung phana haikhidre. Chap lepkre. Hemabadi su thongdulon silamlaga machada wansinduna haire. Lapina rol kado adu hanam to hongdoklura thoiba. Chungsangan ba mamana hairiba dugi ona tainabada haire. Kino Chakhau khermanam sidi kadai dino. Nate ai khakki na to na namiro sibo. Ma nangdi kemta namdabro.
ꯍꯣꯏ ꯏꯃꯧꯅꯅꯦ ꯅꯪꯒꯤ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯁꯦꯝꯅꯤ ꯍꯥꯏꯗꯅ ꯆꯥꯛꯁꯪꯗ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒꯤꯅꯦ ꯃꯅꯝ ꯅꯝꯃꯤꯁꯦ ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯃꯅꯝꯁꯤꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯃꯥꯕꯇꯤꯅ ꯍꯥꯏꯔꯦ ꯉꯝꯃꯝꯃꯔꯣꯏ ꯀꯅꯟ ꯀꯨꯃꯥꯔ ꯃꯆꯥꯗꯣ ꯑꯣꯟꯁꯤꯟ ꯊꯣꯏꯕ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯑꯋꯣꯕ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯐꯗꯤ ꯐꯕꯖꯥꯅꯤꯅꯦꯀꯣ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯣ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯑꯦ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯀꯅꯟ ꯀꯨꯃꯥꯔꯅ ꯄꯥꯈꯨꯝ ꯄꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯆꯪꯂꯩ ꯁꯅꯥꯅ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯑꯦ ꯗꯗꯥ ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯒ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯣ ꯍꯣꯡꯉꯗꯣꯏꯅꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯅꯦꯝ ꯃꯀꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯑꯦ ꯕꯕꯥꯒꯤ ꯏꯃꯥꯒꯁꯨ ꯇꯨꯝꯕꯤꯈꯤꯅꯤꯋꯣ ꯃꯤꯅꯠ ꯈꯤꯇꯪ ꯉꯥꯏꯕꯤꯈꯣ ꯅꯃꯧꯅ ꯍꯧꯔꯤꯕ ꯈꯦꯔꯁꯦ ꯃꯍꯥꯎ ꯇꯪꯕꯤꯈꯣ ꯍꯦꯃꯥꯄꯇꯤꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯑꯦ ꯏꯃꯥꯁꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯑꯗꯨꯝ ꯐꯖꯅ ꯆꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯃꯧꯅ ꯈꯦꯔ ꯍꯧꯕꯒꯤ ꯃꯅꯝꯁꯦ ꯇꯥꯕꯗ ꯄꯨꯛꯀꯁꯦ ꯒꯨꯒꯥ ꯒꯨꯒꯥ ꯈꯣꯡꯂꯕꯅꯤ ꯉꯁꯥꯏ ꯑꯃꯗꯒꯤ ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯍꯩ ꯅꯪꯗ ꯅꯠꯇꯦꯅꯦ ꯑꯩꯁꯨꯅꯤꯅꯦ ꯈꯦꯔ ꯃꯅꯝꯅ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯒ ꯐꯝꯕ ꯉꯝꯗꯕꯗꯒꯤ ꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯣꯛꯏ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯂꯝꯃꯤ ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯃꯈꯥ ꯇꯥꯏ ꯏꯃꯧ ꯂꯩꯕ ꯀꯥꯏꯁꯦ ꯑꯍꯤꯡꯗ ꯈꯦꯔꯒ ꯆꯥꯕ ꯐꯪꯗꯧꯔꯦꯅꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯏ ꯅꯨꯄꯤ ꯑꯐꯕ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯐꯖꯅ ꯈꯪꯂꯕꯅꯤ ꯃꯁꯤꯗꯅꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯄ ꯏꯆꯥꯅꯨꯄꯥꯁꯦ ꯃꯔꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯆꯥꯗ ꯅꯠꯇꯦꯗ ꯂꯥꯏꯕꯛ ꯐꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤ ꯏꯃꯧ ꯑꯐꯕ ꯐꯪꯕꯒꯤ ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯐꯝꯗꯗꯤꯅꯦ ꯃꯃꯧ ꯂꯩꯅ ꯂꯩꯅ ꯂꯩꯇꯕꯒ ꯄꯥꯡꯈꯛ ꯀꯣꯏꯕ ꯌꯥꯎꯔꯤꯕꯅꯤꯗꯣ ꯀꯅꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯍꯦꯃꯥꯄꯇꯤꯁꯨ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ ꯑꯗꯨꯕꯨ ꯆꯪꯂꯩ ꯁꯅꯥꯗꯤ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯀꯥꯗ ꯆꯪꯈꯤꯕꯒꯤ ꯃꯍꯨꯠ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ